Khaposambamgi public ground KPFC Khaposabam Shenduna Manipur gi tongan ba club singdage team kuntra ni toina saruk yaduna tha asigi mangadagi maridagi chatharakliba first state level 5 Men Aside Football Tournament ngarang final match KPFC Khaposabam amadi DYLYL-FC Moirang anigi marakta sanaki apiba matamda goal chanaba ngamdabadagi try back ta DILYN-FC Moirang na KPCF Khaposabambu ahum sumna anida thoiduna winner oikre ngarang loishinbagi thoram aduda Moirang Assembly Constituency MLA Thongam Santi Bisnupur Assembly Constituency ge MLA Govindas Konthaujam aduga KPFC Khaposabamge President oiriba Khangembam Fajaton Devina Thoram Mapu oike MLA Thongam Santi na Fongdorakibada Games and Sports asi aikhoigi punsida yamna tangai fade haibasi ngasigi tinbiriba miyam sina utle sana kona ba haibasi hiram adu khakta hai singba khakta natana thaksi khasi ngakna sen sana ba haibasi yamna maru oi haina fongdoke tharamaduda saruk yakhiba MLA Govindas Konthau jamna matam aduda sana kona ba matamda manghan bagum Khanaram labasu haujikti yamna maru oire punsigi career sembada game and sport na tangai fadre masida government amadi private job sing phangnaba honabada achoba mateng oire masida sunatana tingjang kaijangdaba nistage ipaktagi lapthoklaba khunai ama ohenbada sana khonabana aduki matik achoba thodang lori haike